Manipur Top Channel dagi video amta update tawjage adudi ma'am si ngasisu class 10 gi exam result haidokre ko class 10 gi haidokre aduga 12 gi su haidokre 12 ni tang 9 haidokre ngasi gina 10 gina tang 35 haidokre aduga ma'am mark wangba nemba haiduna amani ko aduga pastor ko khodimakta congratulations ma'am. Pastor of Kudimakta ma'am, congratulations ko nungai phungdok sari Manipur Top Channel dagi ma'am aduga aina si men oina semi video sine ma'am sum exam jaidok pa loire ko haidi mark yamna phangwa phangda baiduna amani duna tongan ba mani ma'am kano to haidi si exam jaidok pa loiramni ma'am haidi aigi subscribers ayamana class 12 class 10 gi mi nga to oini khalli ko ayamana haidi aduna ma'am aina hangjaningi sina ma'am da haidi exam jaidokpa loikhrabnina haji haidi karam school da college da tamwe khallige sini haidi adu singdo haidi mana ba si comment box ta haibiro ma'am sungja soidabida ko aisu video thagatpa khudingi adum comment pirakpa sing ngamna ba dum loina reply tawe ba dum tawsu tawe ma'am ai ngamna ba loina ko adu sungja soidana ngasisu comment box to comment amam tawiro ma'am ko comment tawro dukan da sana ba mi leidana ai si tamni haidi dum sakhang makhang na ba yai ma'am pulap adum ko adukan da dum pulap adum tinaba su yai loina mak yai kasum kai ba leitena ma'am natra adukan da si college tamni haidi adum punminara kan si college tatana admission tawmina entrance thaba bu yar su direct pusang su natra adamai na khanna ba gi matam su longmina si ma'am si da pulap ko aduga ngasi gi 10 do haidok khrabani na ngasi gi 10 gi khwai dok tu su pura berane ba moido haidi khoina dum kano da ngai leire moigi si office gi website ta dum ngai leire yo moi si result sta haidora kane dana adu moi de somna dum haidi moi kano da dum haidokre ba board ta dum hana kano do offline hai tar offline haidokre moi hana aduna result thagat pe ju ngam da bine bu kutak tu da adu de ge moi pdf file share tor pa du pdf file share tak phang ba gane da upload taw no bo hona rai do ma'am ko aduna khatang di thenge si upload tawbuse ma'am sawya de aisu thuna ngamna bhona bane aduga men oina sajai na ma'am mukta ga hijage ko haidi class 12 su 10 su anima congratulations ko haidi tungi punsida afabanga to oibiu ko aduga ma yamna phangakta ba kangu oigera oiroigera aina haijaningi si ma'am haidi haji khona bagi matam yam lairi ba ko ningana ba tawbiganu ma'am khona minasi aisune aije plap khona minasi ko amana mateng tawna si dum tatok tasin tawna si ma'am ko aduga comment box ta ma'am haidi exam haidok pusu loina loiramnina 12 su 10 su ko loi loiramnina ai si haidi karamba college ta tamdino khotino aigi aningba apangma mot singdo ma'am comment box ta phungdok piro adukanda kano tawminasi yengminarsi adukanda kano tawrsi haidi karam da kana haidi college manaba haidi khangna da su ma'am yauri dana ko khoi video manung sida adu khangna minasi haibigi video ma sam semjabani ma'am nungai bagi oina ko adu kanda hantak sahi gi di loire 10 giga 12 giga kano semba moigi video semba lore ai video semba ma'am phajana semdabani haidi nangna baidana hathu to dum semane ba edit amau tawde record tawrani dana recording tawrani dana ko screen je adukan direct adum recording tawse kakthatle dan direct dum upload tawbane baise aduga ngahak sum atai edit ambuk tawde ma'am ai video mamang thakat phasing du yengo dom aduga ma'am sudana comment tawbiro ko matam siam lo ro haidi ngasi tian haidok kip du loina ngai ni na sang haw bu ga thonga yum na ma'am loi sanaram kineba aduna saksa bu khot paloirago isu comment di pibiro ma'am ko haidi sisita tamni habdo apam mota phungdok piro hangningbo hang lairaga su comment box sum soidana hangbiro ko aduga tungi lambi da su tungi pusida su mai pak nga to oibiu ma'am ningana ba tawgono hotnamina su khoi pulap ko aduga video si side lu sinjarage ma'am thank you and bye bye.